Committee on Protection of MEITEI Victims MOREH na SINDUNA Wangjing Kodompokpi Sports Complex Mamang National Highway 102 gi Matai Da Wakat Meepham Phamkhre Wangjing Kodompokpi Sports Complex Relief Camp Lamding Higher Secondary School Khangabok AC gi Relief Camp sing da laiba IDP sing na saruk yaduna chathakhiba Wakat Meepham aduda kulngakpa icha sing phaba yaroi athubada NRC chatna hallo no separate administration resettlement of IDPs haina thaba play card sing sisinakhe Wakat Meepham aduda saruk yakhiba Committee on Protection of MEITEI Victims MOREH convener Thangjam Budhana hai Chahi ani faraklaba irang asida relief camp ta changjafam lauduna awaba kaya khangduna lairiba lanjenariba singa sem asama-sage mayumda athubada hanjinaba hotnabiyo kuki narco terrorist singna chatharakliba lan asida khulngakliba iraicha singna phaba punba yaroi irang asida state amade central security force singna michamiyam ngak senaba tawpham thokpa thabak sing tawrakpadagi tangai fadana khulngakpa singa si thorakhibani haitna mahakna phongdokhe lam masibu kulla sibu aduga iram da masibu ngak putok sarliba kun ngak pasing sibu hojik pali belengak na habasi habiyaroi maramdi kul ngak pasi thongning thokibnate lengak soibadagi amadi state da leriba state security amadi central force singna tawgudaba mathau sing atu tawruktabadagi tangai padana aigi yum aigi iramdam aigi isa aigi iramdam masibu ngak tabaya dabadagi kun ngak puthokibani maramasina kun ngak pasi habasuga yaroi aduga lamdam sida NRC atu matamda mapangan kanna amati yamna wangtok leina NRC atu matam chalan biu muki singna taliba makoi ki tongan ba lengak lon habi ki tongan ba administration asi hiram amata da piba yaroi masi piningai maram sungoi oide Wakat Meepham aduda saruk yakibi inmate amana hai khulngakpa icha sing dairamdrabadi chingphong chingya da laiba MEITEI sing kari oiramgani haiba tamba ngamde khulngakpa sing lalhobana te makhoi di lamdam masigi apunba saktam amade ngamkhai ngak na bahonariba athobane lokaina changlakhiba kuki narco terrorist sing na taliba tokhaiba lengak piba yaroi athoba matamda NRC chatna hangadabani haina mahakna phongdokhe aigoi hoji tungi asa isa isu da thamamba tungi asa kaya mangsilakpa amadi isa isu kayana hoji government gi school da larik tambada larik laisu gi mangan yauksilakaba amambagi masak oiraba aigoi sina ngasi awaba kaya khangna lairiba ase sarkana amadi ngasi gi laingangna ubidana khungak pa isa sing amadi khungak riba isa sing bu phaba kunba masi aigoi yaningde aigoi na ngasi MOREH dagi lan chennarakuna mafam sida changjafam lauduna lairiba ase hunga iba isa singsina matamdu da lairamba taragadi aigoi asumaina aigoi lan chelakuna awaba kaya khangamoy ngasi aigoi na awaba khangiba ase ngasi tampaki singkhong chingya da lairiba hun singda awaba aigoi gi awaba tarbasi makoi tahaningde maramaduna hunga pa isa sing phaba yaroi